Wari asimak miyoi nimfu mangagi warini. Uruguay dagi Chile phauba chatkadaba. Uruguay gi rugby sanaroi sing amasung makhoi gi imung manung khara. Makhoi na tongduna chatliba aeroplane adu laibak thiba thodok amadagi untana kuplaba wanglaba chingchang pareng amada kaiduna tasin-khiba aduga maduda hinghouba miyoi sing chana thaknaba chinjak amata yaudana matau karamna survive tauba ngamkhiba asigumlaba khanjillubada tu chungningai oiraba angakpa wari mapudunu laksari. Wari asi houdringaida mayamda request amana channel asibu hujik phauba subscribe tawbidribe chilinaw singna channel asibu subscribe amtang tawbiyu. October ki date 12 1972 Uruguayan Air Force flight number 571 Uruguay gi rugby team gi member sing amasung makhoi gi imung manung khara Chile gi konung Santiago da match ama sanaba chatkadabada makhoi gi makhutta paisa marang kaina leitabadagi chumnagi atangba commercial flight sing book tawba ngamdaduna mamal khara hongba khara liba charter flight amada book tawduna chatpa haina yanakhi. Mamal hongba aeroplane nasina makhoi gi punchida kari thokani haibadudi kana amatana khanjilluba tawkhide. Aeroplane aduda makhoi sanaroi sing imung manung khara amasung makhoi gi crew member manga ga loinana punna miyoi nimfu manga tongki. Aeroplane aduna Uruguay dagi take off tawduna sum pairakpana Argentina amasung Chile gi marakta leiba wanglaba untana kuplaba chingchang pareng Andes mountain range yoksilaklami maduda unpuba akanba nonglei nungsit ama silakpadagi makhoi gi flight adu Argentina gi Mendoza hairiba sahar aduda panba takhi. Nonglei nungsit adu lepa kauba naikhide matam kuina panduna leibasu yadaba maramna Mathangi numit October gi date 13 1972 da makhoi mayamna journey adubu makha tana chatpa haina yanakhi. Argentina gi sahar Mendoza dagi amuk makhoi gi aeroplane adu take off tawduna paiba horakhi. Pung ama amuk pairak-laba matungda aeroplane adu khanghaudana khangnik niklakhi maduda tongliba mi khudingmak loina mi painakhi. Aeroplane adubu pairiba pilot adugi achoba asoiba amana leichil nongphai thangba untana kupchillaba chingmarak aduda mahakna aeroplane adugi location adubu lana judge tawkhi. Airport yoksilaklaboi ningduna aeroplane adubu yamna nemthana paikhi. Leichil marak aduda chingsing yamna nakna leiramkhi adubu asengba airport yaugadabadi minute 13 watuna leiramkhi. Matang aduda plane gi radio signal sumangkhi madudagi pilot aduna aeroplane adubu wangna paikhatnaba hotnakhi. Maduda aeroplane gi maning thangba saruk adu chingi chingmaida yesinduna tekhi. Maning thangba saruk adu kaikhibadagi aeroplane adu pilot na control toba ngambagi wangmada leikhi. Madudagi aeroplane adu tapna nemtharaktuna chingmaida thengjinki. Maduda aeroplane adugi wing animak loina tekhi. Aduga aeroplane adugi mamang thangba sarukna ching amada tasinki aduga ching adusu unna kupa ching ngahakta uibana aeroplane gi mamang thangba saruk adu sum sitlaga nanthakiduna khara kuthaba lok kumlaba jaga amada tasinki. Aeroplane aduna kaiduna tariba mafam adu samudra leimaidagi phut lising 13 ga 710 wangba mafamda uiki. Aduga mafamda uikiba temperature na -22 degrees Celsius ni. Aeroplane manungi phibam mikap mirau kholtana thallaba akiba saktam ama uiki. Maduda pilot yauna mi 12 khutakta sikhi. Khara amana yamna sathina sokhi makhoi gi phibam luna leikhi. Ka hena sokhogdaba kangbuna yamna sathina sokpa mi singbu mateng pangnakhi. Makhoi singdugi marakta Nando Parado kauba sanaroi amadi wanthaduna unconscious oiduna kamada leikhi. Sanaroi singduna makhoi bu aingbadagi ngakthok janabagi maning thangba aeroplane gi kairaba saruktubu makhoi mayam gi luggage na ngaksinduna thamki. Makhoi mayam na khanki madudi search team laktuna makhoi bu soidana thirakhigani adubu madu makhoi gi aranba wakhal takhi. Aeroplane adugi machu dusu angauba machu oikibana untana kuplaba chingmarak aduda search team na mathaktagi yengtharakpa matamdasu uba ngambagi phibam oikide. Kairaba aeroplane adugi manungda makhoi pumnamak ahanba ahing adu yamna wana lelammi. Nong ngalakpada makhoi manga amasu amuk sikhi. Sanaroi singduna khanki madudi makhoi na mafamduda hingna leige hairabadi chanaba chinjak yaudaba yaroi aduna makhoi na aeroplane aduda yauba chana thaknaba pumnamak khomjinba horami. Maduda yu cigarette candy chocolate jam amasung almond gi packet khara phangki.
ꯃꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯍꯤꯡꯅꯕ ꯃꯇꯤꯛ ꯆꯥꯕ ꯆꯤꯟꯖꯥꯛꯁꯨ ꯑꯣꯏꯈꯤꯗꯦ꯫ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯤꯁꯨ ꯃꯊꯪ ꯁꯨꯝ ꯁꯤꯈꯤ꯫ 12ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯉꯁꯥꯏꯒꯤ ꯅꯟꯗꯣ ꯄꯥꯔꯥꯗꯣ ꯍꯥꯏꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨ ꯀꯃꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯎꯟꯇꯅ ꯀꯨꯞꯂꯕ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯗ ꯆꯔꯥꯝ ꯆꯨꯗꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯀꯅꯥꯃꯠꯇꯅ ꯀꯟꯕ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯈꯤ꯫ ꯅꯟꯗꯣꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕꯗꯤ ꯂꯩꯇꯕ ꯃꯕꯨꯛ ꯂꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯄꯥꯏꯂꯠ ꯑꯗꯨ ꯃꯍꯥꯛ ꯆꯥꯕ ꯄꯥꯝꯃꯤ꯫ ꯅꯟꯗꯣꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯇꯩ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯀꯣꯛꯇꯁꯨ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯑꯣꯏꯈꯤ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨꯅꯁꯨ ꯈꯪꯖꯈꯤ ꯃꯗꯨꯗꯤ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯇ꯭ꯔꯕ ꯎꯟꯇꯅ ꯉꯥꯏꯔꯕ ꯆꯤꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯤꯡꯅ ꯊꯝꯖꯒꯦ ꯍꯥꯏꯔꯕꯗꯤ ꯎꯟ ꯃꯔꯛꯇ ꯐꯝꯖꯤꯜꯂꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯆꯥꯕ ꯍꯧꯕ ꯅꯠꯇ꯭ꯔꯒꯅ ꯄꯨꯛ ꯂꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯗ ꯊꯛꯇꯗꯨꯅ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯁꯤꯖꯕ꯫ ꯃꯗꯨꯗꯒꯤ ꯅꯟꯗꯣꯅ ꯄꯥꯏꯂꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯕ ꯍꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯦꯟꯕꯅ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯟ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯐꯥꯎꯕ ꯌꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ 9 ꯑꯃꯒꯁꯨ ꯑꯃꯨꯛ ꯁꯤꯈꯤ꯫ ꯑꯗꯨꯒ ꯀꯥꯏꯔꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯎꯟꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨ ꯁꯧꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯝ ꯆꯪꯈꯤ꯫ ꯃꯈꯣꯏꯅ ꯃꯁꯥꯕꯨ ꯁꯥꯒꯠꯆꯅꯕ ꯆꯨꯔꯨꯞ ꯊꯛꯈꯤ ꯑꯗꯨꯒ ꯃꯤ ꯑꯁꯤꯕꯒꯤ ꯍꯛꯆꯥꯡꯁꯤꯡ ꯆꯥꯗꯨꯅ ꯂꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯇꯦꯡ ꯅꯤꯅꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄ ꯉꯝꯈꯤꯗꯦ, ꯍꯦꯛꯇ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯎꯟꯗ ꯌꯩꯕꯗ ꯂꯪꯂꯕ ꯃꯉꯥꯜ ꯊꯛꯇꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯌꯩꯕꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯟꯗꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯔ ꯁꯟꯒ꯭ꯂꯥꯁ ꯎꯞꯁꯤꯜꯂꯒ ꯈꯔ ꯂꯥꯞꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯑꯀꯥꯏꯕ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯃꯁꯨꯡ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯔꯦꯗꯤꯑꯣ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯗꯨꯗ ꯂꯦꯟꯈꯤ꯫ ꯃꯈꯣꯏꯅ ꯅꯣꯡꯉꯥꯜꯂꯒ ꯔꯦꯗꯤꯑꯣ ꯑꯗꯨꯕꯨ ꯄꯨꯔꯛꯂꯒ ꯁꯦꯝꯖꯤꯟꯗꯨꯅ ꯁꯤꯒꯅꯦꯜ ꯊꯥꯅꯕ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯅꯣꯂꯦꯖ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯤ 13 ꯍꯤꯡꯍꯧꯔꯤ꯫ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯤꯡꯖꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯖꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯇꯞꯅ ꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯟꯗꯣꯅ ꯁꯖꯦꯁꯟ ꯑꯃ ꯄꯤꯔꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯤꯂꯤ ꯕꯣꯔꯗꯔ ꯔꯣꯝꯗ ꯃꯇꯦꯡꯒꯤꯗꯃꯛꯇ ꯆꯠꯄꯅ ꯐꯒꯅꯤ꯫ ꯆꯤꯂꯤ ꯕꯣꯔꯗꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 59 ꯂꯥꯞꯈꯤ꯫ ꯑꯗꯨꯒ ꯃꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯎꯟꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯁꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ 60ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯟꯗꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯖꯔꯅꯤ ꯑꯗꯨ ꯆꯠꯄ ꯍꯧꯔꯛꯈꯤ꯫ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯟꯗꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ 9ꯅꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯈꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯟꯗꯣꯅ ꯆꯦ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯔꯗꯨꯅ ꯅꯨꯡ ꯑꯃꯗ ꯌꯣꯝꯁꯤꯜꯂꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯂꯪꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯦ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯟꯗꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯤꯂꯤꯒꯤ ꯑꯥꯔꯃꯤꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯂꯒ ꯅꯟꯗꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯀꯟꯈꯤ꯫ ꯃꯗꯨꯗ ꯅꯟꯗꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯑꯥꯔꯃꯤꯁꯤꯡꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡꯗ ꯅꯟꯗꯣꯕꯨ ꯑꯥꯔꯃꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯐꯝꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯀꯥꯏꯔꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯅ ꯂꯩꯕ ꯃꯐꯝ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ 6 ꯑꯃꯒꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯅꯤꯄꯥꯜ ꯑꯃꯅ ꯋꯦꯗꯔ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 22, 1972 ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠ 62ꯅꯤꯒꯤ ꯃꯇꯨꯡꯗ ꯀꯟꯕ ꯉꯝꯈꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯃꯈꯣꯏꯕꯨ ꯍꯤꯡꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯠꯇꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯃꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯎꯟ ꯉꯥꯛꯇ ꯉꯥꯏꯕ ꯆꯤꯡ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯃꯤꯠ 62ꯅꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯕ ꯉꯝꯂꯤꯕ? ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯕꯔ ꯑꯃꯗ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯗꯨꯗꯤ
ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤ ꯃꯌꯥꯝꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏ 13ꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯆꯥꯈꯤ ꯃꯤ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯈꯤ ꯑꯗꯨꯕꯨ ꯅꯟꯗꯣꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯂꯩꯇꯕ ꯎꯟꯅ ꯀꯨꯞꯄ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯤꯡꯖꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯈꯤꯕꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯇꯤꯍꯥꯁꯇ ꯃꯦꯔꯤꯀꯜ ꯏꯟ ꯗ ꯑꯦꯟꯗꯤꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯨꯡ ꯇꯥꯕ ꯑꯁꯤꯒꯨꯝꯂꯕ ꯑꯦꯃꯦꯖꯤꯡ ꯁ꯭ꯇꯣꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯇꯥꯡꯂꯕ ꯃꯃꯜ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ